Manipuri Sagarwari haiba YouTube channel asida mayambu taramna ukjari karigumbada video asina nungaiba taragadi channel asibu subscribe tausanbiramu mayam ngasigi video asida tagadoriba wari ase computer gi maramdani mayam computer gi maramda kharadang khangminasi adu oiba taragadi video se honanaba taurasi computer wahudok miyoiba saibatagi itihasta vigyan gi khudol chauna lei Bigyana nongma nongmagi chawkolakpagi matung ina anau-anauba jantra makal kaya putoktuna miyoibagi aningba apamba amadi mathau taba kudimmak mengkhatpiduna punsi mahinggi phibam chawkhathanaba honai asumna bigyanisingna puthokpa thoidokna kanaba amadi angakpa jantrasingi manungda computer haibasisu amani jantra Makal asigi mingthol computer haibasigi Manipuri wahandi masing thinaba jantra haibani computer puthokiba America Juktarashtragi Herman Hollerithna ihan hanba oina Krista 1940 da mikok thibada sizinanaba makhum chenba card computer sakhi jantra asibu Hollerithna electric tabulating system haina mingtholami asumna mahakna computer sanabagi-damak lingkhatkiba company adugi maming International Business Machine samna IBM haina mingthonki Hollerithna puthokiba computer asi Amerikada mikok thibada sizinaki computer makal ani sui madudi digital computer analog computer digital computer na masing thiba angka gi problem sing solve tawbuna chingbada sijenai aduga analog computer na speed maisha pressure amadi hongba naiba physical measurement singi record thambada sijenai mathangna computer amada yauba saruksing computer da yauba maruoiba saruksingdi input control output memory amasung arithmetic unit ni computer da haziliba ipau du input ni ipau record tawduna thamliba aduna memory kawi arithmetic unit na arithmetic ki problem sing solve tawi control unit na program da yauriba pautak sing thabak oina pangthoi loinana computer na piriba paukhum do output ni computer gi kanaba malemgi machine nongma nongmagi hengalakpagi matung ina miyoibagi thau chinbagi changsu hengalakli arikpa matamgi manungda mamut tana yauna amadi fazaba maongda computer na makhal mathengi thabak kaya pangthokpa ngami maram aduna office school library layengsang police station ticket counter na chingba mafamsingda computer sizinnarakli madudagi hendoktuna lanai yumthong khuding nongma nongmagi jantra makal asi sijinnabagi chang hengalakli computer gi matengna doctor singna anaba layong phai income tax check toba missile speed craptona chingbagi mayon takpadasu computer sijinnai computer gi matengna larik namba larik paba photo kappa isai nongmai record toba amadi karbar wala singna jantrasi sijenai samna harabada arikpa matamgi manungda ningthijana thabak thoram kaya pangthokpa ngamba computer gi kanabasing singthaduna loiba nate mayam makha taba amuk taminarasi computer gi amangba pot khudimakki kanaba amasung kanadaba leibagum computer gi su amangba leitaba nate Mising yangna hengalakpagi matung inna thabak phangdabagi samaisa kaya thorokli asigumba tanjasida lam kayada computer sizinnarakpana thabak phangdabagi khutongchadaba hengalakpagi chawraba maram ama oihalli masigi maramdi computer amana mi kayagi thabak matam changdana achumba phajaba mawongda suba ngammi masina office ta mi kaya thabak hapagi mahuta sizinaba heiba mi ama anina mahut silakle mayam warisin taminarasi adunik saibatagi ichel asida computer na chawraba anauba ahongba kaya purakle
ꯃꯇꯝꯁꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤ ꯃꯉꯥꯜ ꯂꯩꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯕ ꯍꯩꯕꯒꯤ ꯇꯉꯥꯏꯐꯗ꯭ꯔꯕ ꯂꯩꯔꯦ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯥꯕꯤꯈ꯭ꯔꯦ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯃꯔꯝꯒꯤ ꯋꯥꯔꯤ꯫ ꯃꯌꯥꯝ ꯑꯁꯣꯏꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯆꯨꯝꯊꯣꯛꯄꯤꯔꯛꯎ꯫ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯁ꯭ꯋꯥꯏꯗ ꯕꯤꯗꯥꯏ ꯂꯧꯖꯔꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ, ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯀꯥꯎꯕꯤꯔꯝꯒꯅꯨ꯫